IDP Samagatara sewing machine Pisakon Amasung solar lamps yenthokhre CRPF ki Manipur amasung Nagaland sector ki mijang makada force asina satharakpa civic action program ki manungsanna HCRPF na laimiam maya lekai community hall da pangthokpa thoram amada laimiam SC girls hostel amasung laimiam government high school ki relief camp singda lairagliba IDP Samatara da sewing machine Pisakon amasung solar lamps DC puja elangbam sarugya dun yenthokhre hari Nakalamaranda Assam Rifles na oinamda pre-medical camp pangthokre Operation Sadbabna gi makhada Assam Rifles na Bisnupur district ki manungsanbo oinamda pre-medical camp pangthokre Security Force amadi miyam gi marakta lairiba mari asi hena seset hanana bagi pandamda Assam Rifles na sinduna pangthokiba medical camp aduda miyoi songa romna tongan medical service sing lemna phangki haide ngarangi medical camp aduda oinam municipal council gi chairperson M Sanahal Oinamena Pipe Association ki advisor CS Asangbi retired assistant NCC officer Dr. T.S. Faran Kumar Amadi Thambal Mari College ki retired head clerk O Ibom Sana Singomir Singh Sarugya ke medical camp aduda gynecologist ama yauna medical officer Marina Miyamda lemna tongan medical service pangan ke camp aduda Sarugya ki bamyo Singh ki manungda IDP home fu Sankon Nabodia Coaching Center ki mahiroi amadi mama mapa oiba sanirom su yauki haide Khangatlaba sample area sing the house listing amasung housing census ki thabak November 10 dagi hauragani haide Union lengak na leba asigi census of India 2027 pangthok lagani haina mangjauna na lauthokraba matungda ngarang Ministry of Home Affairs na thabiropa notification amada census asigi ahanba phase ki pre-test ki thabak sing Pangthok naba provision sing satna hale hade notification asina makata na high census asige ahanba phase ki pre-test ki thabak sing gi manung chaliba house listing amasung housing census ki thaba ase khangatlaba sample area sing gi oina mathang tha gi tara dagi hauraduna tha adugi kunthra phawba leba asige state amasung union territory punamakta chatharagani hade aduga census asige manung jana mathang tha gi amadagi hauraga tha adugi taret phawbugi manungda self enumeration sathaba yanabagi option su laigani haide ngarang home ministry gi maikaidagi registrar General Indiana Thadorokibu notification ase Census Act 1948 ke section 17A amasung Census Rule 1990 gi Rule 60 na piba ayabagi matungina ni haide Cabinet reshuffle gi matangda CM Patel natana Gujarat Minister punamak resign toukhre haide Gujarat government dai khangkhanghodana oirakliba phibam asida cabinet reshuffle mamangda Chief Minister Bhupendra Patel natana Minister punamak ngarang resign toukhre haide Chief Minister Bhupendra Patel na mahaki cabinet ase ngasi tang 13 ta pakthok changthokani haide Minister sing wasak lobagi thoramasi ngase upung 13 makhai tabada Gandhi Nagar da leba Mahatma Mandir da pangthok lagani haike party president JP Nadda na matam koina ngaina raklaba cabinet reshuffle adu uba phanglagani governor Acharya Devrat na MLA singe office paiba amasung aron bangapagi wasak adu logani haike source singe matungina yamdrabada minister Tara Bhupendra Patel cabinet ta wasak lograba yai haike cabinet reshuffle adu da Gujarat ta ngarang numidang waram phawba leriba BJP gi president JP Nadda su yaugani Chief Minister Bhupendra Patel ga mahaka meeting ke asu pangthokhe hanagi state BJP president CR Patel amasung atopa senior party leader singsu cabinet expansion asida yaugani haike party gi source singi matungina Gujarat ki cabinet reshuffle amasung maruoiba organization gi oiba wafam da miyeng thamduna khananaina ke Prime Minister Narendra Modi ki mayumda high level meeting ama pangthoklaba matungda Nadda gi khongsat asida Home Minister Amit Shah Union Minister CR Patel amasung Chief Minister Bhupendra Patel yauna state cabinet asi hongba lakna ba khananaina ke party gi manung gi mi singna hai Nadda gi khongsat asina cabinet reshuffle taunabagi aroiba approval adu pikhe amasung Gujarat party gi mapangang kankhatnaba phibam su yengsin ke anawo BJP gi state president Gargadis Biswakaram haikhiba matungda reshuffle asi lakhibane 2027 gi state assembly mikhal gi mamangda state BJP na anauba lalong ama ya namba miyeng thamlakle BJP gi patidada kallaba mafam asida AAP na makhoi gi naha oilbul singba Gopal Italia bu hapsinduna makhoi gi su sakti ama sagalakle haike
Congress manungda muknaba laite haina Ranjit na phongdorakre. All India Congress Committee AICC gi lusingba oiba Lok Sabha ke opposition leader Rahul Gandhi gi lusing makhada pangthokiba bot chor gadi chor gi campaign pangthokpada Congress Party manungda muknaba mata laite haina Deputy CLP leader MLA K Ranjit na phongdorakle. Congress ki Deputy CLP leader MLA K Ranjit na telephone gi khuthangda phongdorakpada bot chor gadi chor gi campaign ase India pumbagi oina sahi asigi September 15 dagi October 15 phawba tha amasung na pangthokibani. India gi atai state singda campaign ase September 15 dagi haukrabasu Manipur gi oina di hauzik thokliba leibaki irang amasung sarangnaba amasung issue kaya asina Congress Party na matam sana hauninglabasu hauba ngamkhide haina palladuna state asigi leiriba crisis amasung miyamgi sentiment jenglaga Manipur da bot chor gadi chor gi campaign matam khara sontharaga hauki haba wafam thamlakle mahana hai tha amasung sathagadaba campaign asi matam sonthana kibana nongmada mafam ahumari da bot chor gadi chor gi campaign pangthok nabana Manipur gi Congress lusingba singna tongan mafam singda yenthoknaraga campaign yauna kibane phiba masina campaign mafam amada lusingba sing punna saruk yaba ngamkhidabani haiba wafam phongdokladuna mahana hai telaba kangnaba matam gi manungda assembly constituency kaya da pangthok liba campaign singda nangnaba lusingba singna chenduna yaunaba paw phongdoknaduna tongan na khaidoknaraga yaunabane Congress lusingba singi manungda muknaba yanadaba laite haiba palladuna bot chor gadi chor gi campaign ase BJP lengak na mikhal gi matamda namfuda lengak painaba bot huranba makhogi bot hena phangadaba mafamda voter hena pansinbana singba huralana gi thawong kya sathariba du amukhana thohandanaba miyamgi democracy na piriba hak adu manghandanaba gi chathaba campaign ni haiba wafam mahana phongdorakhe. Pakistan Afghanistan Kapnabada haujuk phawbada yamdrabada Nipan sikhre sahunga homfu sokhre. Pakistan amasung Afghanistan gi marakta khuthoknaba October 10 da haukiba matamdagi yamdrabada mioi Nipan sikhre amasung sahunga homfu hena sokhre hena United Nations Assistance Mission in Afghanistan na sagolse numita statement amada hongdorakre. Pakistan amasung Afghanistan numit kharaka naduna leba animakta mioi mayam ama sikhraba amasung sam hena sokhraba matung misam singak senaba tungkoina yengthinaba sing loisenaba party punamakta UNAMA na taksenkhe nongsumna sagatpa government toukhre matung Afghanistan da Taliban na sakti paisin kiba matam 2021 dagi thanglana leba anigi mi khwaidagi yamna siba crisis handaki asina oide October 10 dagi cross border violence hengalakhi leba animakna amana amabu khanaba hobagi mara seri amasung khut hanabani hairi yumjakasa numita nakalani na ceasefire amatongna yanakhe Islamic State amasung Al Qaeda yawna group singna amuk sagalakna bohonariba lamdam ase hingsagi thawdosina khongsa hanabagi akiba lakpadagi region asigi maroiba sakti lebak singna taksinbadagi lebak anina ceasefire tawnakibani numidang kapnabagi report amutta leite maroiba border crossing sing sagolse numita adum thingkhe UN Assistance Mission in Afghanistan ceasefire taramna okay amasung casualty singi masing khangnaba haujiksu khonari haikhe yumsakaisa numita south mi khwaidagi yamna sikhe amasung sokhe haina mission na haikhe haujik leiriba information da border ge Afghan thangba maikaida screen boldak ta yamdrabada misam tara sikhre amasung sahunga nifuga taruk sokre haina UN mission na haikhe mangdaleba anigi marakta kanna kapna ringai matamda Afghanistan ge tongan ba province singda yamdrabada misam taruk sikhibagi record su lei haina UN mission na haikhe misam singak senaba amasung makhata na pulsi mangba thingnaba yengthinaba tungkoina loisenaba party pumbada UNAMA na taksilli haina mission na makhata na haikhe